welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV ki test of cartoon ki mahau meng tabri so ham taramu chari maru ngasi imphal afong ba pau se singi cartoon singda cartoonist na kari haning liba kari phonong liba kari wakal khanun no habdu ai miam sanonga thamjage aham bade lokasage sanga express ki onthok panida habda onthok panida hai ba cartoon sidi yengbiu yam phajaba wan thok leba hajisi lohong panthani tongan tomba jaga singna nongda lohong ba mari manga taruk tre lakpa miam ni lohong panthani adaida masagi Ahan sina mai masan pigi luhong besi dah koi pan dukan amu bagi sin ni jadi tu jadi dah bagi lekai kena sina hangi mai makata basina kai kena kura luhong benda pan dukan ulise ana hang benda jadi dah wai ahan sina kume bor su kai nasu pasha thokte mingon dagi pasha pura ko hong bani mandop khanba kai naga mama keba bor mama na mayam yu pitak pada punna lupa lak manga changkre aduna sida tayana ajagi pan dukan je phamaga paisa tanjana ba hai tare adu magi damakta pi ba hai tare adu kai no pura luhongmuda pa dukan ulli sena aduna bor su kena su paisa thokte adagi mingon dagi paisa pura go hongbani ade mando khanba kaina ga mama keba bor mama do mayam yu pitakpa punna lupa lak manga changre aduna sida tai hedana yamna nokning wo pham ni aduna koi hajise yung kai pala matungda subam namom khangdabadagi hek hek pan dukan tholakpa adagi hinjang yonba tholakpa kari krasin miyawi aduna yumdi pandaba yade miyabagi nupa oina po aba nupi oina po abnina yumdi pandaba yadaba natte ana hoi pan laroi haina pandana leiba mayam su yawi adubu thengnareba hajiki luhong khonggung bagi changiba paisa sidi angakwa phangna phange karamba matamdagi train se lakhinona koi si adum kanna hainaribani akhoi matam bauda adumaina yamna changdi hajikti leinare mayam si tongan ton ba hoi business magi profession duda akoina maduda kalouba yengthuruba kaimta natte leiriba khoi settlement loan duga tawgodoriba laiba magi jaga duga tawgodoriba chading duga khenarapagi chawo hangamoiba duga mamanabi tinaruba mayam dagi moina tawriba sunga tawningba haji cake ta akhoi kari hijing bota cake mathon kakpa adagi luhongba kaina thelakpada bambula thaba adi hajisi akhoi luhongbagi batol tawbada yu bottle hapaga tawnaba adagi loi sure aji tawni je hijing bota beer tawba kari tawba paisa pai men hajik yengbisi mando ma khanbada lupa lakya changena nupi memgi mando khanbada nupa mem su nana semdaba yaro ji design to ten house me ama tholei makoi gi damukta makoi gi against the haven te paisa pai ba kangbu sunu tawge sunu lak changera karor changera magi kharcha magi senthok leba kangbu duna tawbudi kisu gaidi senthok le taba kangbu singa tawna bo hona bada luhong matungda puseleba paisa me amji singna bo hona ba manga ni chakuba jawdinga sen thobu lakpa su magi wari myam se koi tare duna kitang khandha minaraga haibatai bor oigodoriba sing aduga kaina oigodoriba sing miyam tawna yena pangtau tawbagi madu kana su leite thodona aduna hayeng wagadorese bor kaina adin muktani kanam da moina war matamda chaningai letre matamda chengfu da cheng yaw da matamda kana na mathagtagi khoi pop kesu thadaroi awna bhab tamna mathau dai sen pai ba kamun to gisnu adu bo khoi gi chanda lon chat haiba malai madu di thugai ba de phatte akhoi gi chanai bi di thugai ra kanda akhoi ji kana no haibasi akhoi gi nat culture aduna khoi malem sakta ka dori bani awna sum made khara thedok pa mathau tai na maina achauba message ma pi ba cartooni haidana agi mai kidegi thamjage mathang na leisna khoi sana leba ki loire dana haibudani loire dana sida haji yengbio lohong bagi ofam do lakre sida su lohong bada base tawre ada mai nipi sida nupa sida haibani hajita popang pu khar do dina popang piu na lakba
ꯍꯧꯖꯤꯛꯇ ꯄꯣꯄꯥꯡ ꯄꯨꯈ꯭ꯔꯗꯨꯗꯤ ꯍꯥꯏꯕ ꯑꯗꯨ ꯃꯥꯅ ꯈꯨꯃꯩ ꯅꯨꯄꯥꯁꯤꯅ ꯅꯪꯒꯤ ꯄꯣꯄꯥꯡꯁꯦ ꯂꯥꯛꯂꯤꯕ ꯕꯥꯇꯣꯟꯁꯤꯒ ꯃꯁꯤꯡ ꯆꯥꯟꯅꯗꯦꯅꯦ ꯄꯣꯄꯥꯡ ꯋꯥꯠꯂꯤꯅꯦꯅ ꯑꯩꯈꯣꯏ ꯉꯔꯥꯡꯗ ꯑꯩꯈꯣꯏ ꯃꯥꯟꯗꯣꯞ ꯃꯃꯥꯏ ꯇꯥꯕꯒꯤ ꯏꯁꯨ ꯅꯩꯅꯈ꯭ꯔꯦ ꯍꯧꯖꯤꯛꯅ ꯂꯨꯍꯣꯡꯕꯒꯤ ꯑꯗꯨꯝ ꯄꯨꯔꯛꯑꯀꯥꯟꯁꯤꯗ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯁꯤ ꯂꯨꯍꯣꯡꯕ 9-10 ꯑꯩꯈꯣꯏ ꯍꯣꯡꯕ ꯌꯥꯎꯏ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯑꯣꯟꯅꯔꯦꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯌꯥꯝꯃꯟꯈꯤꯗꯅ ꯒꯥꯔꯤ ꯊꯧꯕꯗ ꯑꯣꯟꯅꯗꯅ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕꯅꯤ ꯕꯣꯔꯅ ꯆꯪꯉꯤꯕ ꯖꯒꯥꯁꯤ ꯑꯣꯟꯅꯕ ꯀꯃꯥꯏꯅ ꯇꯧꯅ ꯑꯣꯟꯅꯔꯤꯅꯣ ꯖꯇ꯭ꯔꯥ ꯄꯨꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯙꯣꯟꯗꯨꯅ ꯀꯃꯥꯏꯅ ꯊꯧꯔꯤꯅꯣ ꯁꯝꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯊꯣꯛꯈ꯭ꯔꯦ ꯀꯩꯅꯥ ꯊꯤꯟꯐꯝ ꯑꯣꯟꯅꯔꯦ ꯀꯥꯏꯅ ꯁꯨꯝ ꯒꯥꯔꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯕꯗ ꯃꯤꯒꯤ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯅꯛꯅꯅ ꯂꯩꯕꯗꯒ ꯊꯧꯖꯤꯜꯂꯨꯕ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯉꯁꯥꯏꯗꯨꯁꯨ ꯂꯩꯀꯥꯏ ꯃꯥꯟꯅꯔꯝꯒꯅꯤ ꯅꯛꯅꯅ ꯂꯩꯕ ꯑꯗꯨꯒꯤ ꯄꯔꯦꯡ ꯑꯅꯤ ꯑꯍꯨꯝ ꯍꯣꯡꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯊꯧꯖꯤꯜꯗꯨꯅ ꯂꯨꯍꯣꯡꯕ ꯑꯣꯟꯅꯔꯦꯅ ꯇꯧꯗꯅ ꯍꯧꯖꯤꯛꯇ ꯄꯣꯄꯥꯡꯁꯤꯗꯗꯤ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕꯗꯣ ꯂꯨꯄꯥ 500 ꯑꯁꯤꯗꯤ ꯂꯣꯋꯦꯁꯅꯤ 500ꯗꯩ ꯇꯥꯔꯗꯤ ꯏꯀꯥꯏꯅꯔꯦ ꯍꯧꯖꯤꯛꯁꯦ ꯄꯩꯁꯥ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯔꯥ ꯏꯅꯥꯛ ꯈꯨꯟꯒꯦꯔꯥ ꯈꯨꯜꯂꯣꯏꯔꯥ ꯑꯗꯨꯅ ꯂꯨꯄꯥ 500 ꯍꯥꯏꯗꯤ ꯇꯥꯗ꯭ꯔꯦ ꯑꯗꯒꯤ ꯄꯩꯁꯥ ꯊꯥꯕ ꯆꯪꯒꯅꯤ ꯃꯥꯟꯗꯣꯞ ꯃꯃꯥꯏ ꯇꯥꯔꯅꯤ ꯑꯆꯧꯕ ꯏꯁꯨꯅꯤ ꯂꯩꯖꯗꯅ ꯑꯗꯨꯝ ꯄꯣꯄꯥꯡꯒꯤ ꯂꯨꯍꯣꯡꯐꯝꯁꯤ ꯌꯥꯝꯃꯟꯗꯅ ꯑꯗꯨ ꯅꯪꯅ ꯄꯤꯔꯤꯕ ꯄꯣꯄꯥꯡꯗꯨꯒ ꯑꯩꯉꯣꯟꯗ ꯇꯧꯔꯛꯏꯁꯤꯒ ꯕꯥꯇꯣꯟꯗꯨꯒ ꯆꯥꯟꯅꯗꯦꯅꯦ ꯍꯥꯏꯗꯅ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯠꯅꯕꯗꯤ ꯅꯠꯇꯦ ꯍꯥꯏꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯁꯤꯟꯅꯤ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯂꯣꯏꯔꯦꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯌꯥꯝ ꯃꯤꯅꯤꯡꯐꯨꯜ ꯂꯩꯕ ꯄꯣꯠꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯍꯧꯖꯤꯛ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯣꯏꯅ ꯋꯥꯠꯂꯔꯦ ꯊꯥ 7-9 ꯂꯥꯟ ꯇꯧꯈꯤꯕꯗꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯅ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯋꯥꯔꯕꯅꯤ ꯁ꯭ꯇ꯭ꯔꯤꯠꯇ ꯂꯥꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ MBA ꯇꯧꯕ ꯑꯉꯥꯡ ꯐꯥꯎꯕꯗ ꯁ꯭ꯇ꯭ꯔꯤꯠꯇ ꯊꯣꯛꯂꯛꯇꯅ ꯆꯥꯅ ꯊꯛꯅꯕ ꯌꯣꯟꯗꯅ ꯍꯧꯖꯤꯛ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯎꯔꯤꯕꯗꯨꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨ ꯌꯥꯝ ꯐꯖꯅ ꯗꯤꯄꯤꯛ ꯇꯧꯕ ꯑꯗꯨꯒ ꯃꯌꯥꯝ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯌꯦꯡꯕꯤꯌꯨ ꯅꯨꯄꯥꯁꯤꯅ ꯈꯕꯔ ꯄꯥꯕꯁꯤ ꯅꯨꯄꯤꯁꯤꯅ ꯁꯥꯎꯔꯒ ꯉꯥꯡꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯔꯤꯅꯣ ꯂꯩꯉꯥꯛ ꯑꯅꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯑꯃꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯁꯤꯕ ꯄꯨꯈꯤꯕꯁꯦꯅ ꯍꯧꯖꯤꯛ ꯑꯁꯤꯕ ꯄꯨꯈꯤꯕꯒꯤ ꯏꯁꯨꯁꯤ ꯌꯥꯝꯅ ꯑꯗꯨꯝ ꯅꯩꯅꯔꯤ ꯍꯧꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯃꯁꯥ ꯈꯪꯍꯜꯂꯝꯗꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯏꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩ ꯑꯗꯨꯒ ꯐꯖꯅ ꯇꯧꯒꯦ ꯃꯑꯣꯡ ꯇꯥꯅ ꯇꯧ ꯌꯥꯗ꯭ꯔꯥ ꯑꯍꯤꯡꯗ ꯀꯔꯤꯒꯤ ꯄꯨꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯃꯥꯡꯈꯤꯕ ꯑꯁꯤꯕꯁꯤꯡ ꯑꯗꯨ ꯊꯤꯗꯣꯛꯑꯒ ꯁꯔꯨꯗꯣꯏꯁꯨ ꯃꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯀꯩꯅꯣꯅ ꯍꯧꯖꯤꯛꯁꯤ ꯂꯦꯞꯄ ꯂꯩꯇꯦ ꯈꯟꯅꯕ ꯑꯩꯈꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯈꯟꯅꯃꯟꯗꯅ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯇꯥꯅꯤꯡꯗꯕ ꯁꯨꯝ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯁꯤꯒꯤ ꯏꯁꯨꯁꯤꯗꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤ ꯂꯩꯕ ꯌꯥꯔꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯇꯜꯂꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯀꯣꯛꯀꯤ ꯂꯥꯟꯁꯨꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯀꯣꯛꯀꯤ ꯂꯥꯟꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯀꯣꯂꯣꯝꯒꯤ ꯂꯥꯟꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯈꯨꯠꯂꯥꯏꯒꯤ ꯂꯥꯟꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯩꯁꯤ ꯑꯗꯨꯅꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯅ ꯍꯪꯉꯛꯄꯅꯤ ꯂꯩꯉꯥꯛ ꯑꯅꯤ ꯂꯩꯕ ꯌꯥꯔꯣꯏꯒ ꯃꯣꯏꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯣꯔꯗꯔ ꯄꯤꯔꯛꯑꯀꯥꯟꯗ ꯑꯁꯤꯕ ꯃꯁꯥꯁꯦ ꯄꯨꯔꯤ ꯀꯔꯤꯒꯤꯅꯣꯅ ꯍꯪꯉꯛꯄ ꯋꯥꯐꯝꯗꯨꯅꯤ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯂꯝꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤꯅꯤ ꯁꯤꯗꯩꯗ ꯌꯨꯒꯤ ꯃꯇꯥꯡꯗꯅꯤ ꯁꯤꯅ ꯈꯟꯅꯔꯛꯏꯁꯤꯅ ꯌꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯔꯛꯄ ꯕꯦꯁ ꯇꯧꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟ ꯑꯃꯅ ꯍꯥꯏꯔꯦ ꯑꯍꯟꯁꯤꯅ ꯍꯧꯖꯤꯛ ꯌꯦꯛꯏꯕ ꯂꯥꯏꯁꯤꯗ ꯑꯗꯨꯝ ꯅꯍꯥꯅꯤ ꯑꯍꯟꯅꯤ ꯁꯤ ꯃꯌꯥꯝ ꯑꯗꯨꯝ ꯎꯕꯤꯕꯅꯤ ꯑꯗꯨꯝ ꯈꯪꯕꯤꯒꯅꯤ ꯆꯥꯟꯗꯅꯤ ꯌꯨ ꯑꯐꯕꯅꯤ ꯍꯥꯏꯔꯒ ꯅꯪꯒꯤꯁꯤ ꯉꯥꯎ ꯌꯥꯗꯦ ꯁꯤꯅꯦꯕ ꯑꯗꯨꯗ ꯌꯨ ꯌꯣꯟꯕꯤ ꯆꯥꯟꯗꯅꯤꯁꯤꯅ ꯈꯨꯝꯃꯛꯑꯦ ꯑꯐꯕ ꯑꯣꯏꯕꯤ ꯉꯥꯎꯗ꯭ꯔꯤꯅꯦ ꯇꯥꯗꯅ ꯌꯨ ꯐꯠꯇꯕꯗ ꯉꯥꯎꯕ ꯍꯦꯟꯕ ꯌꯨ ꯑꯐꯕꯁꯤꯗꯤ ꯌꯥꯝ ꯉꯥꯎꯗꯦ ꯍꯥꯏꯅ ꯃꯥꯅ ꯈꯨꯝꯃꯛꯄꯗꯤ ꯋꯥꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯂꯩꯕꯗꯨꯅꯤ ꯅꯪ ꯌꯨꯁꯤ ꯀꯌꯥꯝ ꯐꯒꯦꯅ ꯍꯪꯀꯥꯟꯗ ꯌꯦꯡꯉꯣ ꯑꯥꯗ ꯃꯥꯡꯗ ꯁ꯭ꯋꯥꯏꯗ ꯗꯨꯀꯥꯟ ꯃꯥꯡꯗ ꯐꯨꯅꯔꯤꯁꯦ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗꯒꯤ ꯄꯨꯔ ꯆꯠꯈꯤꯕꯅꯤ ꯃꯌꯥꯛꯇꯨ ꯀꯌꯥꯝ ꯀꯟꯒꯦꯅ ꯏꯕꯟ ꯑꯩꯈꯣꯏꯅ ꯐꯥꯒꯤꯗ ꯀꯔꯤꯗ ꯏꯄꯣꯝ ꯅꯨꯡꯂꯛꯄꯣꯝꯒꯤ ꯑꯗꯨꯝꯕ ꯅꯣꯛꯐꯗꯦꯗ ꯀꯔꯤꯗꯒ ꯌꯥꯎꯕ ꯑꯗꯨꯝ ꯊꯦꯡꯅꯩꯗꯨꯅꯤ ꯑꯗꯨꯅ ꯁꯤꯕ ꯃꯌꯥꯝ ꯅꯪ ꯍꯤꯗꯥꯛꯁꯤ ꯀꯩꯅꯣ ꯆꯥꯟꯗꯅꯤ ꯉꯥꯎꯗꯦ ꯀꯩꯒꯤꯅꯣ ꯅꯪ ꯁꯤ ꯑꯐꯕꯅꯤ ꯍꯥꯏꯔꯒꯥꯟꯅ ꯐꯕꯩꯅꯤ ꯉꯥꯎꯗ꯭ꯔꯤꯗꯣꯅ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯌꯨꯒꯤ ꯉꯁꯤ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯆꯠꯅꯒꯗꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯚꯦꯠ ꯇꯦꯛꯁ ꯂꯧꯒꯗꯕ ꯑꯗꯣ ꯍꯥꯟꯅ ꯆꯍꯤ 19 ꯁꯨꯔꯗꯤ ꯌꯨ ꯊꯛꯄ ꯌꯥꯔꯝꯕꯗꯨ ꯂꯧꯕ ꯌꯣꯟꯕ ꯊꯛꯄ 25 ꯁꯨꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯚꯦꯠ ꯇꯦꯛꯁ ꯍꯦꯟꯒꯠꯂꯅꯤ ꯌꯨ ꯑꯗꯨꯅ ꯁꯤꯒꯤ ꯁꯄꯣꯁ ꯀꯦꯁ ꯑꯃ ꯂꯧꯕꯗ ꯑꯁꯨꯛ ꯇꯦꯛꯁ ꯂꯧꯕ ꯍꯥꯏꯗꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯛꯀꯗꯒꯦ ꯍꯣꯏ ꯍꯥꯟꯅꯗꯒꯤ ꯑꯍꯣꯡꯕ ꯂꯥꯛꯀꯗ꯭ꯔꯥ ꯀꯌꯥꯝꯅ ꯏꯟꯀꯝ ꯂꯥꯛꯏ ꯑꯗꯨꯗꯤ ꯑꯗꯨꯝ ꯈꯪꯒꯅꯤ ꯆꯍꯤ ꯑꯃ ꯁꯤꯗꯩꯗ ꯑꯗꯣ ꯐꯠꯇ꯭ꯔꯒꯅ ꯇꯣꯛꯊꯣꯛ ꯇꯥꯔꯦ ꯐꯔꯒꯅ ꯇꯧ ꯇꯥꯔꯦ ꯑꯗꯨꯗꯤ ꯂꯩꯉꯥꯛꯅ ꯌꯥꯝ ꯐꯖꯅ ꯃꯨꯟꯅ ꯈꯜꯂꯒ ꯇꯧꯔꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯗꯨꯅ ꯁꯤꯗꯩꯗ ꯎꯔꯅꯔꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯡꯖꯃꯩ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯌꯨꯒꯤ ꯗꯨꯀꯥꯟ ꯃꯊꯪ ꯃꯊꯪ ꯍꯥꯡꯗꯣꯛꯅꯔꯅꯤ ꯗꯦꯜꯂꯤ ꯃꯨꯝꯕꯩꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏ ꯗꯦ ꯀꯥꯏꯅꯒ ꯅꯨꯃꯤꯠ ꯑꯃ ꯈꯥꯏꯗꯣꯔꯛꯇꯅ ꯋꯦꯅꯦꯁꯗꯦ ꯗ꯭ꯔꯥꯏ ꯗꯦ ꯑꯣꯏꯒꯗ꯭ꯔꯥ ꯁꯦꯇꯔꯗꯦ ꯑꯣꯏꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯥꯏꯗꯣꯛꯅꯔꯛꯑꯅꯤ ꯌꯦꯡꯕ ꯇꯥꯕꯅꯤ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤꯔꯥ ꯆꯥꯎꯊꯕꯒꯤ ꯃꯃꯤꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯗꯣ ꯈꯣꯡꯉꯒ ꯈꯪꯅꯤ ꯍꯥꯏꯗꯅ ꯑꯗꯨ ꯈꯣꯡꯕ ꯍꯧꯗꯣꯔꯦ ꯍꯧꯖꯤꯛ ꯈꯣꯡꯉꯀꯥꯟꯗ ꯈꯪꯒꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯑꯗꯨꯗ ꯕꯦꯁ ꯇꯧꯕ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯎꯠꯂꯤꯕ ꯁꯤꯟꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯧꯖꯤꯛ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯇꯧꯕ ꯈꯣꯠꯄ
ꯑꯗꯨꯒꯤ ꯃꯇꯥꯡꯒꯤ ꯁꯤꯟꯗꯨꯗ ꯕꯦꯁ ꯇꯧꯕ ꯃꯥꯜꯂꯦꯅ ꯈꯜꯂꯤ ꯕꯅꯥꯟꯁꯨ ꯈꯤꯇꯪ ꯑꯩꯅ ꯈꯟꯅꯕꯗ ꯈꯔ ꯈꯦꯠꯅ ꯃꯥꯜꯂꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯃꯤꯑꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯁꯤ ꯉꯥꯛꯇꯅꯤ ꯃꯇꯨꯡ ꯑꯃꯨꯛ ꯊꯣꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯃꯥꯜꯂꯤ ꯑꯗꯣ ꯕꯅꯥꯟꯗ ꯃꯣꯏꯅ ꯈꯤꯇꯪ ꯁꯣꯏꯅꯕ꯭ꯔꯥ ꯑꯗꯨ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯀꯟꯁꯣꯜ ꯇꯧꯕꯗꯨꯅꯤ ꯑꯗ ꯑꯃꯁꯤꯅ ꯈꯨꯝꯃꯦ ꯑꯁꯨꯝꯅ ꯑꯉꯝ ꯑꯩꯈꯣꯏ ꯃꯁꯦꯜ ꯇꯧꯅꯔꯤꯉꯩ ꯃꯤꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯍꯧꯅ ꯁꯥꯅꯦꯅ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗ ꯂꯥꯎꯅꯕ ꯈꯣꯠꯅꯕ ꯀꯔꯤ ꯇꯧꯕ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯑꯗꯨꯒꯤ ꯏꯁꯨꯁꯨ ꯃꯌꯥꯝ ꯂꯩꯅꯔꯤ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯒꯤꯗꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯊꯥꯕꯅꯤ ꯑꯗꯨ ꯇꯧꯕꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯐꯝꯁꯤꯗ ꯇꯥꯡ 13 ꯐꯥꯎ ꯃꯅꯨꯡ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤꯅ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯒꯤ ꯀꯥꯡꯕꯨꯁꯤꯅ ꯐꯣꯡꯗꯣꯔꯛꯄ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯥꯎ ꯆꯦꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯡꯅꯔꯤꯉꯩꯗ ꯃꯤꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯈꯤꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯨꯁꯤꯗ ꯑꯩꯈꯣꯏ ꯀꯣꯔꯠꯀꯤ ꯁꯤꯟ ꯑꯃꯗ ꯐꯝꯃꯒ ꯃꯥꯒꯤ ꯖꯣꯕꯥ ꯂꯧꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯨ ꯃꯥꯜꯂꯤ ꯑꯗ ꯃꯥꯅ ꯎꯠꯂꯤꯁꯤꯗ ꯍꯤꯡꯁꯥ ꯔꯤꯐ꯭ꯌꯨꯖꯤꯅ ꯊꯣꯛꯍꯟꯕꯅꯤ ꯏꯟꯗꯤꯌꯥꯅ 52ꯔꯛ ꯁꯨꯕ ꯑꯣꯏꯅ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯕ ꯃꯥꯜꯂꯤ ꯑꯗꯨꯗ ꯃꯥ ꯍꯥꯏꯗꯨꯅꯤ ꯍꯤꯡꯁꯥꯁꯦ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯔꯤꯐ꯭ꯌꯨꯖꯤ ꯀꯥꯡꯕꯨ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯏ ꯈꯣꯠꯂꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯏꯁꯨ ꯂꯩꯈꯤꯕ ꯃꯌꯥꯝꯗꯨꯅꯤ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯊꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯄꯥꯎꯕꯨꯗꯤ ꯇꯥꯗ꯭ꯔꯤ ꯍꯟꯗꯛ ꯃꯊꯛꯁꯤꯗ ꯑꯗꯒꯤ ꯂꯥꯁ ꯐ꯭ꯌꯨꯅꯔꯦꯜ ꯇꯧꯒꯗꯕ ꯃꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯛ 10ꯗ ꯇꯧꯒꯗꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯦ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤꯒꯤ ꯇꯧꯈ꯭ꯔꯦ ꯉꯁꯥꯏꯗ ꯍꯤꯡꯁꯥ ꯔꯤꯐ꯭ꯌꯨꯖꯤꯅ ꯊꯣꯛꯍꯟꯕꯅꯤ ꯏꯟꯗꯤꯌꯥꯅ 52ꯔꯛ ꯁꯨꯕ ꯑꯣꯏꯅ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦꯅ ꯈꯪꯅ 52 ꯇꯧꯔꯕꯁꯨ ꯀꯔꯤꯝꯇ ꯇꯧꯗꯕꯒꯤ ꯃꯑꯣꯡꯗꯨꯅ 52 ꯁꯨꯅ ꯀꯟꯐꯥꯔꯝ ꯇꯧꯔꯕꯁꯨ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯒꯤ ꯍꯟꯗꯛ ꯅꯍꯥꯟꯗ ꯐꯣꯡꯈꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯇꯨꯒꯤ ꯗꯁꯥꯅꯤꯍꯦ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤꯍꯦꯁꯤꯗ ꯃꯥꯅ ꯀꯩ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯗ꯭ꯔꯒ ꯐꯥꯕ ꯅꯨꯄꯥꯁꯦ ꯂꯥꯛꯑꯀꯥꯟꯗ ꯄꯨꯁꯤꯜꯂꯛꯄ ꯁꯥꯔ ꯗ꯭ꯔꯒ ꯐꯥꯔꯦ ꯑꯗꯨꯒ ꯃꯄꯨ ꯍꯥꯏꯗꯨꯅꯤ ꯃꯄꯨꯡ ꯌꯥꯝꯕꯨꯡꯁꯤꯅꯤ ꯍꯥꯏꯁꯦ ꯃꯄꯨ ꯌꯥꯝꯕꯨꯡꯁꯤꯅꯤꯒ ꯍꯥꯏꯕ ꯃꯥꯜꯂꯤ ꯑꯩꯅ ꯈꯟꯕꯗ ꯕꯅꯥꯟ ꯅꯝꯕꯗ ꯁꯣꯏꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯁꯥꯔ ꯗ꯭ꯔꯒ ꯐꯥꯔꯦ ꯃꯄꯨ ꯌꯥꯝꯕꯨꯡꯁꯤꯅꯦꯅ ꯑꯗꯨꯅ ꯍꯥꯟꯅ ꯈꯪꯕ ꯄꯩꯁꯥ ꯄꯥꯏꯕ ꯑꯗ ꯃꯤ ꯑꯣꯏꯔꯝꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝꯕꯨꯡꯁꯤꯅꯤ ꯍꯥꯏꯁꯤꯅꯗꯤ ꯈꯪꯅꯕ ꯍꯥꯟꯅ ꯎꯕ ꯑꯗꯨꯅ ꯃꯥꯁꯤ ꯀꯔꯤꯝꯇ ꯇꯧ ꯉꯝꯗꯕ ꯅꯠꯇ꯭ꯔꯒꯁꯦ MLA ꯃꯤꯅꯤꯁꯇꯔꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯀꯥꯟꯗꯗꯤ ꯀꯔꯤꯝꯇ ꯇꯧ ꯉꯝꯗꯕ ꯄꯨꯂꯤꯁꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯑꯩꯈꯣꯏꯅ ꯎꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗ ꯎꯠꯂꯤꯕꯁꯦ ꯐꯥꯔꯀꯥꯟꯗꯨꯗ ꯑꯁꯨꯝꯕ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯛꯄ ꯀꯔꯤ ꯇꯧꯗ ꯊꯥꯗꯣꯛꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝ ꯌꯥꯎꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ ꯃꯥꯅ ꯎꯠꯅꯤꯡꯉꯤꯁꯦꯅ ꯊꯝꯖꯒꯦ ꯃꯊꯪ ꯂꯩꯁꯤꯅ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁꯦꯇꯔꯗꯦ ꯁꯇꯥꯌꯔꯁꯤꯗ ꯌꯦꯡꯕꯤꯌꯨ ꯃꯟꯇ꯭ꯔꯤꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯒ ꯉꯔꯥꯡꯁꯨ ꯌꯥꯎꯕꯗꯨꯅꯤ ꯅꯪ ꯄꯩꯁꯥꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀ꯭ꯔꯟꯁ ꯂꯩꯔꯤꯀꯥꯟꯁꯤꯗ ꯀꯔꯤꯒꯤ ꯅꯪ ꯐꯥꯏꯜ ꯑꯁꯨꯝꯕ ꯄꯨꯁꯜꯂꯛꯏꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯅ ꯁꯤꯗꯅ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ why you have to feel so disgusted ꯀꯔꯤꯅꯣ ꯅꯪꯁꯦ disgusted ꯑꯣꯏꯁꯦ ꯀꯩꯅꯣ just be more responsive and act according to the situation ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯊꯕꯛ ꯇꯧ thus make sure people don't feel obvious you are corrupt ꯑꯗꯨꯅ ꯅꯪꯁꯤ corruption ꯇꯧꯋꯦ ꯍꯥꯏꯁꯦ ꯈꯪꯉꯣꯏ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯄꯣꯠꯁꯤ ꯇꯧꯕ ꯎꯠꯄ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ELITE TVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ Welcome you all to UNAPA School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.